Halo ma'am, ako nga si morning walk chali. ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯁꯛꯁꯤꯡꯁꯤꯗꯤ Kapsagan. Nancy na jadana. Hogala masi chattore na. Ma nanganda leire. Ahingdasu ma khara khare aba masa nuai ten mai ningai khang namdana si. Ningai to mani na ma chattore habadagi nanganda pasalle adugai ti lae. Nakila mangda. Jaba. Angang ningai khang namda bulai. Un maragsiga. ꯂꯩꯆꯤꯟ ꯃꯔꯛꯇ Ni khai mo ni wa makhom chali mari na ai nanganda chali jaba mamai nanganda. Ni wa bram sa tambi. Ako mo ni wa chali. Kemana mangda lao. ꯉꯥꯏꯈꯣ ꯂꯥꯛꯄ ꯌꯥꯗ꯭ꯔꯤ Kemana mangda la ai wa ra ni. Chalai sabi je managan pon. Nangda ani ra himana ori bi. Ori. Boyju khap chawram ya khoi di chaw de. Soyu khoi yam pali ma pa ni sari mo je. Nada. Moi uri si pali moi uri ja ten ni motor no man di den motor man di den. Akoi na pa ke. ꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯃꯇꯝꯅꯤꯅ ꯍꯪꯒꯥꯝꯗꯣ ꯐꯖꯔꯦꯀꯣ ꯍꯤꯡꯒꯣꯜꯗ ꯍꯧꯕꯅꯤꯅ ꯍꯪꯒꯥꯝꯅꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯇꯧꯔꯅꯤ ꯅꯨꯡꯗꯥꯡ ꯃꯇꯝꯁꯦ ꯆꯥꯍꯧꯗ꯭ꯔꯗꯤ ꯀꯔꯝ ꯃꯇꯝ ꯆꯥꯅꯤꯀꯣ ꯍꯪꯒꯥꯝ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯍꯥꯎꯕ ꯍꯦꯜꯂꯤ ꯍꯪꯒꯥꯝꯗꯣ ꯁꯤ ꯃꯅꯥꯁꯤꯅꯅꯦ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥꯅꯦꯕꯀꯣ ꯆꯦꯡꯒ꯭ꯔꯨꯞꯅꯤ ꯁꯤ ꯑꯗꯨꯝ ꯍꯪꯒꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂ ꯑꯗꯨꯝ ꯅꯝꯊꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯃꯌꯥꯝ ꯍꯩꯅꯕ ꯍꯩꯅꯗꯕꯗꯨꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯝꯊꯣꯡ ꯑꯗꯨꯝ ꯁꯤ ꯍꯥꯞꯅ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯌꯨꯝꯗ ꯃꯌꯥꯝ ꯆꯣꯡꯉꯦꯕ ꯍꯤꯡꯒꯣꯜꯗ ꯁꯤꯗ ꯂꯩꯔꯦ ꯆꯦꯡꯒ꯭ꯔꯨꯞ ꯃꯅꯥ ꯍꯦꯛꯄꯗꯤ ꯎꯍꯟꯖꯍꯧꯗ꯭ꯔꯦ ꯃꯌꯥꯝꯗ ꯑꯩ ꯍꯥꯟꯅ ꯁꯦꯝꯗꯣꯛꯈ꯭ꯔꯦꯕ ꯍꯪꯒꯥꯝꯒꯁꯤꯁꯨ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯃꯨꯔꯅꯤ ꯄꯨꯈ꯭ꯔꯤꯗꯅ ꯆꯥꯝꯕꯅꯦꯅ ꯁꯦꯡꯉꯦꯕ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ ꯁꯥꯝꯗꯖꯔꯦ ꯑꯁꯤꯅ ꯐꯛꯆꯦꯠ ꯍꯥꯏꯕꯗꯣ ꯐꯛꯆꯦꯠ ꯃꯅꯥꯗꯨꯅꯤꯁꯦ ꯁꯤꯁꯨ ꯍꯥꯎꯕꯅꯦꯕ ꯁꯤꯁꯨ ꯃꯣꯟꯊꯕꯅꯤ ꯌꯥꯝꯅ ꯋꯥꯔꯤ ꯂꯩꯕꯅꯤꯅꯦ ꯐꯛꯆꯦꯠ ꯆꯝꯊꯣꯡ ꯆꯥꯕꯒꯤꯀꯣ ꯁꯤꯒꯤ ꯏꯁꯥ ꯍꯛꯆꯥꯡꯗꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯀꯩꯅꯣꯅꯦꯕ ꯁꯦ ꯃꯅꯥꯅꯦꯕ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯑꯩꯈꯣꯏꯀꯣ ꯍꯥꯎꯕꯅꯤꯀꯣ ꯐꯛꯆꯦꯠ ꯆꯝꯊꯣꯡꯁꯦ ꯍꯧꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯒꯤ ꯍꯤꯡꯒꯣꯜꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯝ ꯍꯧꯋꯦꯕ ꯑꯗꯨꯝ ꯆꯝꯊꯣꯡ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯤ ꯄꯣꯟꯖꯥꯎꯕꯤ ꯃꯅꯥꯅꯦꯕꯀꯣ ꯁꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯍꯥꯞꯆꯜꯂꯦ ꯆꯝꯊꯣꯡꯁꯦ ꯁꯤꯁꯨ ꯃꯣꯟꯊꯕꯅꯦꯕ ꯁꯤꯁꯨ ꯍꯤꯡꯒꯣꯜ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗꯤ ꯃꯣꯏꯁꯨ ꯆꯣꯡꯉꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯆꯝꯊꯣꯡꯗ ꯐꯛꯆꯦꯠꯅꯦ ꯆꯦꯡꯒ꯭ꯔꯨꯞꯅꯦ ꯍꯪꯒꯥꯝꯅꯦ ꯑꯗꯒꯤ ꯄꯣꯟꯖꯥꯎꯕꯤꯅꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯀꯨꯝꯁꯤꯒꯤ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯔꯗꯤ 2025ꯀꯤ ꯑꯣꯏꯈ꯭ꯔꯅꯤ 2025 ꯆꯪꯗ꯭ꯔꯤꯉꯩꯗ 2024ꯒꯤ ꯍꯤꯡꯒꯣꯜ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯤꯅ ꯖꯦꯅꯝ ꯂꯩꯔꯒ ꯖꯦꯅꯝ ꯐꯖꯗ꯭ꯔꯥ ꯂꯦꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯅꯧꯕ ꯄꯥꯜꯂꯝ ꯑꯅꯧꯕ ꯃꯌꯥꯝ ꯑꯅꯧꯕ ꯆꯣꯡꯈꯠꯂꯛꯄꯅꯦꯕꯁꯦ ꯑꯗꯣ ꯍꯥꯟꯅ ꯐꯖꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯦꯟꯈ꯭ꯔꯦ ꯖꯦꯅꯝꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯀꯣ ꯖꯦꯅꯝꯅ ꯁꯣꯛ ꯇꯧꯕꯒꯁꯦ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯐꯖꯩ ꯃꯥꯏ ꯖꯦꯅꯝꯁꯦ ꯍꯪꯒꯥꯝꯁꯦ ꯐꯖꯔꯦ ꯐꯖꯔꯝꯃꯤ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯎꯔꯤꯁꯨ ꯄꯥꯜꯂꯤ ꯁꯤꯅ ꯀꯣꯕꯤ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯄꯥꯜꯂꯝꯃꯦ
ꯑꯥꯗ ꯀꯣꯕꯤꯁꯨ ꯈꯔ ꯆꯥꯎꯔꯝꯃꯤꯅꯦ ꯃꯣꯏꯒꯤ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯈꯨꯟꯒꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯌꯥꯕꯗ ꯀꯣꯂꯤ ꯍꯋꯥꯏꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯣꯕꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯩꯗꯤ ꯄꯨꯝꯅꯃꯛ ꯈꯣꯡꯗ꯭ꯔꯨꯝꯒꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯐꯖꯅ ꯌꯦꯡꯕꯗ ꯃꯌꯥꯝ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯃꯟꯒꯤꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯨꯡꯗꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯦꯃꯣꯔꯤꯁꯨ ꯑꯗꯨꯝ ꯑꯣꯏꯍꯧꯅꯕꯀꯣ ꯀꯥꯏ ꯆꯦꯜꯂꯤꯕ ꯍꯪꯒꯥꯝ ꯑꯁꯤꯒꯩꯃꯨꯛ ꯐꯖꯕ ꯍꯪꯒꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝ ꯐꯖꯕ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ ꯑꯁꯤꯒ ꯂꯩꯔꯦ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯗꯅ ꯐꯖꯕꯅꯤꯀꯣ ꯌꯦꯡꯕꯗ ꯆꯥꯒꯗꯕꯨ ꯄꯥꯝꯃꯨꯏ ꯐꯖꯃꯟꯒꯤꯗꯅ सुंदर तो बजान ने सुंदर जे कहीं ना चाहे बेरी रो दू दो जा दू गई दो अभी तो आया से गई जे हंगाम मनाते से दो थबी नहीं ना थबी बानी हंगाम दी फजरे वो हंगाम दी नोई चाद ना तुम थमा बगै ना ये फुटो खराब कलर मरी चपी याम फजरे आई हंगाम फजबा जिंगन बलाई ना के दे थोंग दो नु थांगे इसिंग अमो हैद्रने से इसिंग हैदबि मथन दम फजरी मिने मफम से इंगे अमो चले पोसे हंगाम ने केने जहालके सिगसु हिंगोन खरा म लैरे पुनमकुति उलक्तरेको जुममनिगे अखोई खुनगी नाक्ता लैबा खोगी उलकनी सिगसु नौना थागली लगे तिलो मपामी लेरे तिलो मनागे फजा साउनी आया निसिदार ओरे चेन गरे नेंसी येना कोबी नेंसी माइंगो निसिदाई नो माउ निसिदार साउनी चेन गरे इने हम नोय हंगाम मतोनी फजरे हेक्त्रबो खोंदुमसु तमई सोनना उरी म्याम पाले उरी पाले दु म्याम उरी म्याम पाले सिरसु खोंदुम म्याम पाले खोंदुम तमई मचा मचा उरी सिरसु जाली ꯑꯩꯗꯤ ꯅꯦꯟꯁꯤꯗꯣ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯥꯏ ꯕꯥ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯎꯅꯤ ꯎꯔꯤ ꯀꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤꯅꯣ ꯌꯦꯡꯉꯨꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯃꯆꯥꯇꯣꯝꯕꯤ ꯃꯃꯥ ꯅꯨꯡꯁꯤꯕ꯭ꯔꯥ 우리 빨리죠 받으더라죠 우리 쟤도 우리도 용작수 너무나 빵갈리 용작도 용작 너무나 빨래죠 ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯄꯥꯜꯂꯦ ꯃꯄꯥꯟ ꯌꯥꯝ ꯁꯥꯕꯗꯣ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯅꯤ ꯍꯨꯝꯇꯅꯤ ꯄꯥꯜꯂꯤꯁꯦ ꯁꯤꯒꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯤꯁꯤꯅ ꯌꯥꯝꯅꯕꯨꯗꯤ ꯎꯗ꯭ꯔꯦ ꯁꯣꯝꯗ ꯂꯥꯞꯄꯦꯅ ꯁꯤꯗ ꯑꯗꯨꯝ ꯎꯔꯦ ꯑꯅꯛꯄꯗ ꯈꯔ ꯑꯃ ꯀꯪꯕ ꯌꯥꯎꯔꯦ ꯃꯔꯛꯇ ꯃꯤꯅꯨ ꯁꯤꯒ ꯂꯥꯛꯏ ꯅꯍꯥꯟꯗ ꯊꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯅꯣꯗ ꯆꯥꯎꯕꯅ ꯍꯥꯜꯂꯦ ꯃꯨꯂꯥꯁꯨ ꯆꯥꯎꯔꯦ ꯁꯦ ꯅꯍꯥꯟ ꯀꯣꯕꯤ ꯊꯥꯕꯗꯣ ꯑꯩꯅ ꯆꯥꯎꯔꯦꯅꯦ ꯇꯤꯜꯍꯧ ꯄꯥꯝꯕꯤꯁꯨ ꯆꯥꯎꯔꯦ ꯀꯣꯕꯤ ꯆꯥꯎꯔꯦ ꯁꯣꯝꯗꯁꯨ ꯈꯔ ꯆꯥꯎꯔꯦ ꯁꯤꯗꯅ ꯀꯣꯕꯤ ꯆꯔꯥ ꯃꯌꯥꯝ ꯂꯩꯔꯦ
ꯃꯌꯥꯝꯁꯤꯒꯩꯁꯤꯅ ꯃꯣꯇꯣꯔꯅꯦꯕꯀꯣ ꯃꯣꯇꯣꯔ ꯄꯥꯝꯕꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯊꯥꯖꯈꯤꯕ ꯌꯥꯝꯅꯕꯨꯗꯤ ꯊꯥꯗꯦꯗ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯌꯨꯔꯤꯅꯤꯀꯣ ꯁꯣꯝꯗ ꯑꯃꯈꯛꯇ ꯊꯥꯏ ꯑꯗꯣ ꯁꯤꯗꯅꯤꯀꯣ ꯃꯣꯇꯣꯔ ꯃꯔꯨꯁꯦ ꯑꯗꯨꯝ ꯂꯣꯏ ꯍꯧꯔꯤ ꯁꯤ ꯃꯔꯛꯇ ꯅꯪꯁꯨ ꯍꯧꯔꯛꯀꯦ ꯀꯩꯗꯧꯔꯒ ꯁꯤꯗꯁꯨ ꯈꯔ ꯂꯩꯔꯦ ꯁꯤꯒꯩꯁꯤꯅ ꯐꯖꯅ ꯍꯧꯔꯝꯃꯦ ꯁꯤ ꯃꯣꯇꯣꯔ ꯃꯇꯝꯁꯤꯅ ꯃꯣꯇꯣꯔ ꯊ꯭ꯔꯥꯛꯇꯨ ꯅꯠꯇꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯃꯣꯇꯣꯔ ꯆꯨꯝꯅꯒꯤ ꯃꯣꯇꯣꯔ ꯑꯃꯗ ꯑꯇꯦꯟꯕꯗꯣ ꯁꯤꯒꯩꯁꯤꯅ ꯅꯍꯥꯟ ꯀꯣꯕꯤ ꯍꯥꯃꯦꯡꯅ ꯆꯥꯊꯣꯛꯈꯤꯕꯗꯣ ꯆꯣꯡꯈꯠꯂꯦ ꯑꯗꯣ ꯃꯔꯛꯇ ꯑꯗꯨꯝ ꯍꯪꯒꯥꯝꯅ ꯃꯦꯜꯂꯦ ꯍꯧꯒꯠꯂꯛꯏꯗꯤ ꯑꯁꯣꯝꯗꯕꯨꯗꯤ ꯇꯣꯉꯥꯟꯅ ꯉꯁꯥꯏ ꯌꯦꯡꯍꯟꯈꯔꯦ ꯀꯣꯕꯤ ꯇꯣꯉꯥꯟ ꯊꯥꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯁꯤꯁꯤꯅ ꯘꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯦꯕꯀꯣ ꯑꯅꯧꯕ ꯃꯐꯝ ꯁꯥꯒꯠꯂꯛꯏ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯤꯡꯗꯅ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤꯀꯣ ꯁꯤꯒ ꯑꯆꯧꯕ ꯑꯃ ꯇꯝꯃꯦ ꯁꯤꯒꯁꯨ ꯇꯝꯃꯦ ꯄꯥꯜꯂꯦ ꯃꯌꯥꯝ ꯄꯥꯜꯂꯦꯀꯣ ꯘꯤ ꯃꯣꯔꯣꯛ ꯃꯇꯝꯅꯤꯀꯣ ꯀꯅꯥ ꯀꯅꯥ ꯘꯤ ꯃꯣꯔꯣꯛ ꯃꯌꯥꯝ ꯘꯤ ꯃꯣꯔꯣꯛ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯘꯤ ꯃꯣꯔꯣꯛꯁꯦ ꯑꯗꯣ ꯑꯗꯨꯅꯤꯀꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗ ꯑꯗꯨꯝ ꯍꯧꯖꯕꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯄꯅꯤꯀꯣ ꯃꯌꯥꯝꯗ ꯁꯣꯝꯗ ꯑꯣꯟꯊꯣꯔ ꯆꯠꯂꯣ ꯍꯩꯕꯁꯤꯡꯅ ꯆꯦꯟꯕ ꯑꯩ ꯃꯤꯇꯤꯅ ꯌꯦꯡꯉꯩ ꯌꯥꯎ ꯇꯜꯂꯤꯕꯣ ꯖꯥꯡꯅ ꯆꯦꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯟꯗꯥ ꯑꯣꯏꯔꯦ ꯎꯜꯇꯥ ꯑꯣꯏꯔꯝꯃꯕꯣ ꯁꯟꯗꯥ ꯑꯣꯏꯔꯦ ꯖꯣꯏꯁꯅꯥ ꯍꯜꯂꯦ ꯆꯨꯝꯅ ꯁꯟꯗꯥ ꯑꯣꯏꯔꯦ ꯁꯟꯗꯥꯒꯤ ꯀꯩ ꯂꯩꯅ ꯄꯨꯔꯛꯄ ꯑꯃꯗꯤ ꯊꯨꯒꯥꯏꯅ ꯆꯥ ꯂꯣꯏꯈ꯭ꯔꯦ ꯊꯨꯒꯥꯏꯔꯣ ꯑꯗꯨꯅ ꯆꯥꯁꯤ ꯂꯦꯛꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯣ ꯑꯩꯈꯣꯏ ꯁꯟꯗꯥꯒꯤ ꯆꯥꯔ ꯑꯗꯨ ꯅꯤꯛꯇꯁꯨ ꯑꯗꯨꯝ ꯌꯥꯅꯤꯅꯦ ꯅꯤꯎꯔꯅꯨꯅꯦ ꯊꯝꯃꯣꯅꯦ ꯊꯝꯃꯣꯅꯦ ꯍꯥꯡ ꯅꯝꯃꯕ ꯐꯝꯃꯣ ꯐꯖꯅ ꯐꯖꯅ ꯐꯝꯃꯣ ꯆꯥꯂꯣꯏꯁꯦ ꯑꯩꯗ ꯌꯥꯕ ꯉꯁꯥꯏꯗ ꯌꯥꯕ ꯉꯁꯥꯏꯒꯤꯗꯣ ꯌꯥꯈ꯭ꯔꯕꯣ ꯑꯩꯅ ꯄꯤꯕꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯑꯅꯤꯃꯛ ꯃꯥꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯉꯥꯡꯉꯛꯏꯀꯣ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯉꯤ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕ ꯉꯥ ꯖꯣꯏꯁꯅꯥꯒ ꯑꯩꯒ ꯆꯥꯔꯦ ꯖꯣꯏꯁꯅꯥꯒ ꯍꯥꯎꯕ꯭ꯔꯥ ꯅꯪꯁꯤꯅ ꯁꯤꯒ ꯃꯣꯕꯥꯏꯜ ꯒꯦꯝ ꯃꯥꯕꯨ ꯆꯤꯡꯕꯤꯗꯣꯏꯅꯤ